ꯑꯁꯨꯝꯅ ꯍꯦꯄꯤ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦ ꯍꯥꯏꯕꯁꯦ ꯍꯩꯇ꯭ꯔꯒꯗꯤ ꯑꯩ ꯇꯥꯛꯄꯤꯒꯦ ꯅꯣꯏ ꯑꯣꯖꯥ ꯁꯨꯃꯥꯏꯅ ꯍꯥꯏꯒꯗꯕ ꯍꯦꯄꯤ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦ ꯍꯦꯄꯤ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦ ꯍꯥꯏꯌꯣ ꯍꯦꯄꯤ ꯚꯦꯂꯦꯟꯇꯥꯏꯟ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯇꯧꯔꯤꯗꯨꯅ ꯁꯤ ꯑꯂꯨꯁꯤꯅ ꯆꯥ ꯂꯣꯟꯒꯦꯅ ꯇꯧꯔꯝꯕꯅꯤꯗ ꯑꯂꯨꯅꯕꯨ ꯆꯥ ꯂꯣꯟꯅꯕ꯭ꯔꯅꯦ ꯍꯥꯏꯁꯤꯕꯣ ꯑꯂꯨꯅ ꯆꯥ ꯂꯣꯜꯂꯗꯤ ꯁꯪꯁꯥꯔꯁꯤ ꯁꯣꯏꯔꯣꯏꯗ꯭ꯔꯣ ꯄꯨꯔꯥ ꯇꯥꯏꯑꯣꯟꯅꯗ꯭ꯔꯣ ꯁꯤꯒꯤ ꯑꯂꯨꯁꯤꯅ ꯆꯥ ꯂꯣꯟꯒꯦ ꯇꯧꯔꯝꯕꯅꯤꯗ ꯆꯥ ꯂꯣꯜꯂꯒ ꯊꯛꯀꯦ ꯇꯧꯕꯅꯤ ꯑꯂꯨꯁꯤ ꯂꯣꯜꯂꯒ ꯑꯁ ꯁꯤꯗꯗꯤ ꯖꯥꯠ ꯖꯥꯠꯅꯤ ꯑꯂꯨꯅꯕꯨ ꯆꯥ ꯂꯣꯟꯅꯤ ꯄꯨꯔꯥ ꯕꯦꯔꯥꯏ ꯃꯤꯁꯤ ꯑꯂꯨꯗꯤ ꯃꯣꯏ ꯏꯟꯖꯥꯡ ꯊꯣꯡꯕꯗ ꯊꯥꯛꯅꯕꯅꯤ ꯑꯂꯨ ꯍꯥꯏꯗꯣ ꯑꯂꯨꯅ ꯆꯥ ꯀꯃꯥꯏꯅ ꯂꯣꯟꯗꯣꯏꯅꯣ ꯀꯩꯗꯧ ꯌꯥꯔꯣꯏꯗ꯭ꯔꯣ ꯑꯂꯨꯅ ꯂꯣꯟꯕ ꯆꯥꯒ ꯍꯥꯏꯗꯨꯅꯤ ꯉꯥ ꯊꯣꯡꯕꯗ ꯑꯂꯨ ꯊꯥꯛꯏ ꯌꯦꯟ ꯊꯣꯡꯕꯗ ꯑꯂꯨ ꯊꯥꯛꯏ ꯊꯥꯛꯇ ꯊꯥꯛꯏ ꯆꯠꯅ ꯆꯠꯅꯩ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯂꯨꯒꯤ ꯆꯥ ꯑꯃꯇꯪ ꯄꯨꯊꯣꯛꯄꯗꯤ ꯌꯥꯏꯗꯅ ꯃꯌꯥꯝ ꯄꯨꯊꯣꯛꯏꯅ ꯒ꯭ꯔꯤꯟ ꯇꯤꯌꯣ ꯔꯦꯗ ꯇꯤꯌꯣ ꯑꯩꯁꯨ ꯑꯂꯨ ꯆꯥ ꯑꯃꯇꯪ ꯄꯨꯊꯣꯛꯄ ꯌꯥꯔꯣꯏꯗ꯭ꯔꯣ ꯑꯂꯨꯗꯤ ꯐꯖꯅ ꯂꯣꯟꯒꯦ ꯇꯧꯕꯅꯤ ꯑꯂꯨ ꯆꯥ ꯑꯣꯏꯅ ꯋꯥꯈꯟꯗꯣ ꯃꯨꯟꯅ ꯈꯜꯂꯣ ꯑꯂꯨꯅ ꯆꯥ ꯂꯣꯟꯕꯗꯣ ꯐꯛꯇꯥꯅꯤ ꯃꯤꯅ ꯆꯝꯊꯣꯡꯗ ꯉꯥꯔꯤꯒ ꯊꯨꯝ ꯃꯣꯔꯣꯛ ꯉꯥꯔꯤ ꯊꯥꯛꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯆꯤꯅꯤ ꯊꯥꯛꯆꯜꯂꯒ ꯑꯂꯨ ꯆꯝꯐꯨꯠ ꯑꯣꯏꯅ ꯆꯥꯒꯦ ꯍꯥꯏꯕꯒꯤ ꯃꯤ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯅꯤ ꯐꯛꯇꯥꯅꯤ ꯌꯥꯔꯣꯏꯀꯣ ꯃꯤꯅ ꯀꯩꯅꯣꯝ ꯇꯧꯕꯗ ꯌꯥꯝ ꯌꯦꯡꯁꯤꯟꯕꯁꯤꯅꯤ ꯑꯃꯗ ꯑꯂꯨꯒꯤ ꯆꯥ ꯑꯃ ꯄꯨꯊꯣꯛꯀꯦ ꯇꯧꯕ ꯋꯥꯔꯜꯗꯨ ꯈ꯭ꯋꯥꯏ ꯐꯥꯎꯕꯅꯤ ꯑꯂꯨꯒꯤ ꯆꯥ ꯏꯍꯥꯟ ꯍꯥꯟꯅ ꯂꯣꯟꯕꯁꯦ ꯑꯩ ꯑꯣꯏꯗꯣꯏꯅꯦ ꯑꯂꯨꯒꯤ ꯆꯥ ꯑꯃ ꯂꯣꯟ ꯇꯥꯔꯒꯗꯤ ꯑꯂꯨ ꯆꯥꯗ ꯐꯥꯎꯗꯣꯏꯁꯦ ꯑꯩꯅ ꯍꯥꯟꯅ ꯂꯣꯜꯂꯨꯕꯗꯩ ꯑꯣꯏꯔꯒꯅꯤ ꯑꯂꯨ ꯆꯥ ꯃꯍꯥꯎ ꯇꯪꯉꯨ ꯀꯩꯅꯣ ꯅꯪꯁꯨ ꯁꯤ ꯑꯂꯨꯁꯤꯅꯤ ꯇꯥꯎ ꯉꯥ ꯊꯣꯡꯕ ꯏꯆꯟꯗ ꯆꯟꯅꯩ ꯍꯥꯏꯁꯦ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯆꯟꯅꯕꯁꯦ ꯑꯂꯨꯁꯤꯅ ꯆꯟꯅꯕꯁꯦ ꯑꯂꯨꯁꯦ ꯆꯥꯛ ꯂꯥꯝꯃꯦ ꯑꯂꯨ ꯐꯨꯠꯂ ꯆꯥꯏ ꯏꯆꯟꯗ ꯆꯟꯅꯩꯕ ꯑꯂꯨ ꯍꯥꯏꯁꯦ ꯌꯥꯝ ꯀꯥꯟꯅꯩꯕ ꯑꯗꯨꯅ ꯀꯥꯟꯅꯕꯗꯨꯅ ꯆꯥꯗꯁꯨ ꯑꯂꯨꯒꯤ ꯆꯥ ꯍꯥꯏꯗꯨꯅꯤ ꯁꯤꯒꯤ ꯑꯂꯨꯁꯤꯗꯒꯤꯅꯤꯀꯣ ꯏꯇꯥꯎ ꯅꯪꯁꯦ ꯅꯣꯏ ꯄꯥꯕꯒꯤ ꯑꯂꯨꯗꯒꯤꯅꯤꯀꯣ ꯅꯪꯁꯦ ꯁꯥꯔꯛꯏꯁꯦ ꯑꯗꯨꯗꯤ ꯐꯔꯛ ꯇꯥꯔꯣꯏꯗꯣ ꯑꯂꯨꯅ ꯃꯤ ꯁꯦꯝꯃꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯇꯥꯡ ꯆꯥꯏ ꯂꯣꯏꯁꯤꯜꯂꯦ ꯑꯂꯨꯅ ꯆꯥ ꯂꯣꯟꯕꯒꯤ ꯊꯨꯞꯆꯟꯈ꯭ꯔꯦ